Myanmar da base tauba KNB masung PDF singna ngamkai lansilaktuna landaraktuna Kamjong district ke Zesoro namli masung Wangli village da ngasi Manipur lengap ke Home Minister Govindas Konthoujam na Luchingba MLA gi team amana mafam adu da satuna kul sing adugi hauzik oriba fibam sing hakthengna Yengsinkhre Yengsin khongsada da MLA Thongam Bisorjit MLA A Kasim Basum MLA Ramuiba MLA Thangjam Arunamadi MLA Abdul Nasir su sarugyaki khongsada da Home Minister Govindas Konthoujam amasung mahaki kangbuna awa ana mayok nariba khunja singa hakthengna unaduna wari sanaki khunja singi Manipur lengakna paikat haningba thabak thoram sing Home Minister gi mafamda phongdokki loinana awa saitheng mayok nariba khul singi phibam su koina satuna Yengsinkhre khunja singna nangliba awaba sing ko khanaba made tangdu laitaba miyamgi yaifa thorang amasung security gi fibam ka hena fagadhanaba angamba thakta thabak tawgani haina Home Minister Govindas na khunja singda thajaba pikhi Home Minister Govindas Konthoujam na makhatana phongdokkibada si Minister Yumnam Khemsan na ngarangmak mafam masida satnaba khangalakbani adubu mafam masi yauba ngamgadra natraga ngamloidra haibagi pawama mangzaunana launaraga satnaba taurage haiduna ngasi ayuktagi MLA gi team masiga loinana khongsalakpani haike mahagna makataraduna haikibada khunai amagi afaba pumnamak imai ben singna purak pangaktani loinana lalgi matamdasu imai bel singna azoba thodang lauraga taisinaba puraklibani hauziga si tampaki mafamdasu tangdu laitadaba phibam mama mayok narga leiri phibam masimak singi mafamdasu thengnari phibam masi matam matamna purakpani adumak puai koina hai singna madi section na satpa mathau tai miyam gi apambabu masak khangle haibana chingba wafam kaya su phongdokki loinana minister gi mafamda khunja singna phongdokkibada border mayada leiriba Assam rifle lokthok atopa security thambina basu taksinki nakalamaromda ngarang fungyar ACG MLA Laisio kaisingna satuna khunja singna hojik thengnariba khodong saraba singi matangda Yengsinkhre loinana chief minister Yumnam Khemsan ga MLA Laisio kaisinga unaduna wari sanaba matamda namlida security force ama thambinaba haizake maduda CM gi maikadige atuba matamda namlida security force ama thamgani haibage thajaba pirakhibado khunja singda phongdoktuna khanganki loinana namlidagi lanjen naraktuna mioi saniga humpurom hauzik wanglida sangjafam lauduna lairibado masa masagi laifam namlida hanjin hanabasu MLA na khanganki haina pawasina makatari